Maruiba Pau. Imphal City Manung the traffic signal light Kinmagi Matang the Tizin Kiba Committee report government Lankatre, Tabak Potak Raba Chief Engineer Ahum Yauna official Nipan Matata, Prima Facie Lerama Tignare, engineer Ani suspend Tokre. Manipur High Court Chief Minister and Virenangasi CIS loans Tokre. Amadi Council of Higher Secondary Education Manipur Nalova Class 12 की परीक्षा फल लाउथोक्रे चादा हुंफुनिपान दशमिक निपान अमा पास तौक्रे खुरुमजरी मिरें ताबिरब सिंह बताराम नोंगचरी पाव संदोक न पिजरी BJP na luchingba government asina mamang sarkar na CCTV camera laibagi amadi Imphal manung da khiliba traffic signal light laibagi matangda additional DGP Pramod Asthana luchingba committee amana tizin khibagi ahanba oina traffic signal ki report government langkhalakre thabak tagi pothak raba chief engineer ahum yaun official nipan prima facie laiba thingnare hauji thabak tawiba educative engineer ama SCMA thabak tagi suspend tawkhre suspend tawkhraba engineer ani adudi matamaduda AE oikiba hojikna EE karaba L Sunita Devi amasung matamaduda SW oirambadagi hojikna SE oiraba L Kumarni matamaduda chief engineer oiramba W Kesho M Thaimon M Lokendro SC Y Devendra EE Yaima SO S Lokendro gi mathakta government asina ain gi oiba kari thabak lokhatpa yabagi haibadu yengshilagani haina ngasi numidang chief minister nongthongbam birena mahaki office ta pangthokpa pamui singa unaba amada phongdokre ngasi gi pamui singa unaba aduda minister sing amadi parliamentary secretary sing susarup yakhi mahak namakha tana phongdokhibada traffic signal laibagi matangda open tender tawdana company amada sinaraga substandard oiba polam sing leiramba thengnare haikhi and installed appeared to be a substandard quality company in the period of the post afabalorum the substandard ki post phangba and the capacity. This is evident from the substantial and the repeated malfunctioning of the equipment immediately after the installation, willful change of energy power source from pure solar to a hybrid source. The officer did not make field survey, site inspection, nor prepare any ground-based estimate with broad details, and did not make proper entries in measurement books. Hujik service ani lady. Hujik service ani lady sidi further investigation madugi legal gi matung ina kari ta gudagi haibudu di ko na koi government logani aduga immediately makoi ni di service tagi koi suspend tawre na hujik moi ni di lokthoi koina aduga retire to ruba kangbu sidi gudagi di koi makoi kari karamba legal action logsige makoi dagi recovery monetary when recovery tawgudra or natraga makoi dagi kramaina tawgudage have a port today koi further government gi am thunu madugi decision amalor kana koi lokthok sake mahak na makhata na phongdokhibada hauji CCTV camera laibagi matangda thijinbagi thabak kumang choksile hauji ki oina committee na slip listing ani thijinbada phangle makhata na thijingada lairi committee na karigumba fact finding report pikhalakpa ngamdraga di government asina independent body amada sinana bakhanagani hauji fawagi oina di CCTV camera laibagi matangda aran bakhara leire haibagi khudam changdam phangle makhata na mamangi government na lupa crore ahum henbagi wireless radio set laibagi matangda thijinna ba government asina hauji honari government asina miyam da thamkiba wafam thabak ta onthokna ba honari miyam na su government asida thajaba thambiu haina phongdoki sinagadoriba police tuna or law enforcing agency tuna cry da thamgoda ke cry da tiluge naga tawram deva hojeki laiba companies moi apama jaga da convenient oiba jaga da khinbagi lapses tuni koi koina sida putok serse aduga yamna ko mana 100% advance payment at the time of delivery was a violation of financial norm is given in the finance rule 100% pure payments. Bank guarantee also expired in between the period while supply of materials and installation was underway and was not renewed. Nasagi muina 100% payment BBC
बैंक गारंटी की फेवर पीबने लोअर से बैंक कलर से इंस्टॉल तौर एक्सपायर तौर मुड़ी न्यूज तौरदे मोइन फेक फाइंडिंग पुथोपमगदी स्टेट गवर्नमेंट की हूँ कमिटीना प्रपोजल थागल गवर्नमेंट डिसीजन लोबे और मोइन मधुकी फेक फाइंडिंग से मोइन काउंसिल तब खोप लेरमगदी गवर्नमेंट कनागुब करी कॉम्पिटेंट इंडिपेंडेंट बॉडी सिंगरपगी अयाब स्टेप्स लौरप याए प्रजा मैम संकोचबनी प्रजाद पीजगी थाजब थेंबी वा थमगा अतदी सुसोई सोना प्रजा पीजगी वार्ड थबक ओंथोनब लाजगनी मीडिया की खुद मणिपुर की प्रजा मैम अपील तौजबनी मणिपुर हाई कोर्ट तोान तोान केस अतई इन्फॉर्मेशन कया मियामना लाइन खंगबा केस इन्फॉर्मेशन सिस्टम CIS नेशनल कोर वर्जन 1.0 ngasi मणिपुर की चीफ मिनिस्टर एन बिरेन हौदोखरे चिंगमैरोंग लेबा मणिपुर हाई कोर्ट की ऑडिटोरियम दा पांगथोकिबा थौरम अदुदा सुप्रीम कोर्ट की जस्टिस मदन बी लोकुर मणिपुर हाई कोर्ट की चीफ जस्टिस राकेश रंजन प्रसाद मणिपुर सरकार की लॉ एंड लेजिस्लेटिव अफेयर्स के मिनिस्टर एल जयंत कुमार जस्टिस एन कोटेश्वर अमदी जस्टिस KH नोबिन सरुक याखी जस्टिस एन कोटेश्वर की नोट एड्रेस पीरदुना केस इन्फॉर्मेशन सिस्टम असिना मणिपुर हाई कोर्ट चथरिबा तोंगान केस की रिपोर्ट पेंडिंग लेबा केस याउन जस्ट न ताखिबा राय की मरमदा खंगनब होनबदा सिस्टम असिना अचौब मतेंग ओइगनी मसी जुडिशियरी की अवोनबा चौखटपा खोंथांग ओइगनी हाइखी चीफ मिनिस्टर एन बिरेना ngasi हांगदोक्लिबा सिस्टम असी हाई कोर्ट लेरिबा केस कयागी मरमदा मिचम अमना अराइबा मोंगदा खंगनबा हाइबसी जुडिशियरी बु मियामदा ट्रांसपेरेंसी लेहन्नब होनबनी मसी अफबा खोंथांगनी हौजिक इम्फाल दा लेरिबा फैमिली कोर्ट असिगी मथक्ता अनोबा फैमिली कोर्ट मंगा 13 सुबा फाइनेंस कमीशन की मखादा फुल टाइम फैमिली कोर्ट नौन लिंगलगनी अमरोंदा तमेंगलोंग डिस्ट्रिक्ट की CJM की थबक थौरम लॉ एंड ऑर्डर की प्रॉब्लम ना इंग 1992 ngasi fawba imphal da tawduna lakliba asi amuk hana district asida mathau tawhannaba high court ki mateng loinana kanna honari darkar leiba court ki building amadi judge ki quarters sing semjin bagi thabak solution lagani athubada tamelong district court ki thabak thoram horagani mahakna makhatana hauzik hangduna leiriba assistant public prosecutor ki firm mensinna ba government athubada thabak paikhatlagani sarkar na judiciary da kaidongai da khud thingziloi haiki infrastructure of setting up industry is another central source of skills. Typically, we have got 61.42 crores from the central government under the set scheme. State department in consultation with the High Court has already submitted an amount of rupees 183 crores on 23rd Survey Level System for 2016-17 central government. Maybe proceeding for sanction or state amount already proposal is there. 184, 183, or 36 crores. Council of Higher Secondary Education Manipur na lauba class 12 की परीक्षा की फल लाउथोखरे ngasi council के ऑफिस दा परीक्षा फल से education minister TH राजेश यामना लाउथोखी थोरमदुदा education की parliamentary secretary के रोविंद्रो काउंसिल की चेयरमैन एल मोहेंद्रो अमदी सेक्रेटरी एम विद्यासागर से सरुक याखी सही असिगी पास तौखिबगी चांगना सादा 49.9 अमनी साइंस स्ट्रीम की इंस्पायर साइंस एकेडमी की गुरुमयुंग गोपाल कृष्ण शर्मा अहान पोजीशन मिलेनियम इंस्टीट्यूट ऑफ साइंसेस की राजकुमारी बेबी सना अमदी तखेलंबम जयानंदन अनिशुब पोजीशन फंकी अदुगा अहुम सुब पोजीशन मिलेनियम इंस्टीट्यूट ऑफ साइंसेस की विक्टोरिया गांगबमना अहुम सुब पोजीशन फंकी आर्ट स्ट्रीम की ओइना एनलाइटन नॉलेज हायर सेकेंडरी स्कूल की गांगोम जेनिटाना अहानबा पोजीशन स्कूल असिमा की गुणेश्वरी नोंगमाइथेम अनि सुब पोजीशन अमदि स्कूल असिमा की टोकपम दोलेन चंद्रना अहुम सुब पोजीशन फंगदुना अहानबा अनि सुब अमदि अहुम सुब पोजीशन पुल फंगबंगमखी कॉमर्स स्ट्रीम की ओइना डॉन बॉस्को हायर सेकेंडरी स्कूल मरांगी साप मकान विनोद ठाकुर अमदि लेनिन सगोल सेमना अहानबा अनि सुब अमदि अहुम सुब पोजीशन पुन्ना स्कूल असिना लौखी चीफ गेस्ट ओइना सरुक याखिबा TH राजेश यामना था अमगी मनुंग काउंसिल ना परीक्षा रिजल्ट लाउथोकपा ngamba सिमक मणिपुर की रिकॉर्ड अमनी मसिगी मथक्ता CBSE दगी मांगजौनना हाइदोकपा ngamba सिमक सु नुंगाइबा पोई 2015 दा पास तौखिबगी चांग
Sada Yankai Mathoini, the singing the Tarataruptana, Humpumanga Yoki, Jahi Asida, Sada Humpunipan, Dasmik, Nipan Amapas, Toba Asina, Mama Passing Amacha Singbu, Mahima Sing Tamada Tawai Hasang Yaun, Honari Haibugi Kudamne, Kudung Sada Bakaya, Mayuk Narabasu Perkia, Sibusin Kiba, Madi, Atubumatamda, Haidupangambagi, the Mak Mari Nabasing, Tagat Pafongdoi, Haiki. Sada Singbu, Mazana, advice Divitiva, Sunatoma, Manan, Divitiva, was asking among the parents in Musway and Tarak Pomochari. Exam centers in the Uzanaks and Divitiva, the volunteers in NGOs in Sapri organizations in Musway and Tarak Pomochari. Science stream the first Takraba Kurai Lariking Bamlekai Degi Guru Mayung Gopal Krishna Apokpa Z Gozendra Madi Apopi Azita Devi General Linda Makhatana Tamthaduna Civil Service Exam Thaduna IAS Officer Ma Oiba Pami Haina ISTV News Ka Unabama the Funguragli Mahaki Apokpa Gozendrona Private School Amagi Oza Oirambadegi Hozik Pothare Mahaki Apokpina Lamlong Kaitel Manung the Koina Satuna Sayonduna Imung Manung Puri Hairi Mahak Matin Manao Ahum Pokpagi Manung the Anishubani Mahaki Mai Pakpagi Credit Asi Mahak Putakpi Tambirakpa Oza Singh Amadi Mama Mapada Piningi Manipurda Law and Order Namaram Oiduna Lirik Tambada Tenari Kudung Sada Bakaya Asi Togandana Bamiam the Apil Taurakli. I will Makong Simbira have time to give home no Kong Sing Rosa Sing Piningi. I will hold you Takpit and Biriba, inspire you to send the Takpit and Biriba asking the Piningi, Matang Dagi, Pupi, I will put Piriba, I in my pa Sinpizani. In my pana, one Honagi, Papekata, and one of them Tamdaiha, like what Patas, Boy Colomatas in my pa, Dumating Pambi, the like Tenapaz in my pana, Dum Sambiduna. I will sway the Via, the Via, the Pasta, the Via, the heavy Wakalum, and the Kanuhanabi to send this and Avija Egimo to the class to Kalpata, the Chapa Payman, the Aquina class to Hill with Matam, that G. Haron exam, complete exam, Amlaka in a school, the Takpacity, some Zalagatopusia, we do not to send it and Avija 11 to Kakalata, the Egimo to the Chalani. I have Babatare, Mokoji, Kandopiraga, Kanalaja, the wishing in the Mota. Nabiba had like Hedaga, Kadaka to no condo, Mimiam lady to Inau Miamzu, Horoga, the Moisi Lamzingaga, and the Manipuri, Dr. Hanbraduga, Manipuri, Azuma Maikaita, Corruption later, Azuma Maikaita Puropa, Sinena Panzo. IS Tanum Tanimbugi, IS Tanimbugi apartment. Ani Suba position Tarakliba. Raskumari Babisana General Line the Satuna Civil Service Exam Tharaga IAS Officer Oiduna Leba Kiseba Toba Pami Haina Funguragli RK Babisana Kurai Puchi Balekai Degi RK Tiken Sanam Sung RK Ombi Kunjarasi Devi Machanupini Apok Pamapana Imphal Urban Cooperative Bank Sangakfam Branch Ta Manager Oina Lebani Mahaki Apopi Mamana Housewife Ne RK Babisana Mahaki Mai Pakpagi Credit Asi Mahaki Apopa Apopi Amadi Mahaki Baba Chauda Pibagaloina Mahaku Pikling Matamdagi Hona Takpi Tambirakliba, School Oza Sing Yauna Hose Hosik Takpi Tambiriba, Oza Singi Mating and Haiki, Manipurgi Hose Hose Oriba, Law and Order Gifibum Asina, Mahiroi Singna Laik Tambada Chauna upon the Piban and Maram Udana. School Singla Syllabus Mupung Fana Cover Tobangam Davana, Tuition Satuna Mupung Fana Bohone Highness of Fondoki. High school the Takpi people was asking at the council gi prepare to pasa loimak mating pangbikiba osasing agi especially agi pabung chongna ibu support yam tobi aina angao ingi dagi hongna adum maga dum loina dana dum leisari aduga ma yamna support yam tobi mana encourage yam tobi aduga IC yobungam jari basi magi credit yam chawbale Manipur ki law and order situation se so kimudi phatte aduga satrama ki life di yam tina affect we aduga yamna havok yam cost we ado khoi hojik leiba ban blockade lay pa myam sina khoi ki educational lines da khoi ki education gi keno sida yamna amang ta yam thoale aduga khoi ki syllabus cover to bungam daba adagi sumba khudung cha do myam thoale aduna satrama oina di yamna awaba yamna thingni hai tar aduga yamna nuaitaba pokche masida education system se akhoi gi pekha thai ngai matam da sumaina question leak oibagi pau lakpa sumai to base yamna pekha thaba akhoi da yam tension yamna wange aduga yamna nuaitaba oi masina ai gi hobby se TV pau yingba adagi newspapers paba adugum basna ai hobby oi jai I general line tam gen khanje aduga civil services try to
IS oijani Science stream gi baby sanagani shuba position tamina ki ba takhelambam Jayananda su master fawba tamtharaga oncology stream da scientist oiduna cancer laina gi maramda chijanba pami hairi Jayananda thobal achobadagi ti gunamani amasung latagi machanupani apokpa apokpi government ki thabak amata taude Hauziki matam masida tuition ki chanabi ama leiriba se Jayananda di tuition chatkide lairik kanna paba ase tathajaba thambana mai paknabagi lambi ni haiki I know the class na high standard the success I do not tang some dedication the hard work the yamna ko matam ja ha den tio ko matam jam na lang ning ni am je ngauling ba da ngau san ning ba na pa na jo kha khen ba sama ado tang nungai ba tang yu ba du tang thadok ya ga tumi kenom ma khalo ga ina lai tak tang mai on sa lang tang oza sing ma teng lo na awa tang do jo khang bi ga like to kala kan na pa ga di adum adagi hard work commitment like ba adagi khama kan ba perseverance like ba suma mayam sing na dum yam ka ai na lu na khansam ja ga dum ngam da ne na khal Science ke ahum suba position tarakra bingangbam Victoria so like makha tamthaduna civil service changani hairi Victoria Langol game village quarter leiba Bonobir amasung Kiran Malagi machanupini tuition gi khudong saba se reference oina lauduna hena khangnaba honarabadi kanai hairi aina ngamba level da bawdi ai hona jagibane ado first aba ta da ba habdi ai gi lakta laire ado third tai se asiki matik harause kai ai se general line adum tamage na khale aduga civil service exam ana tharage expect yam wang na tawe ado lak leitabana third ta adum tai like say school ka matam da di tuition ju chatpani matam yam phangbi pung ahum mari gum pai aduga school ka ba lo sandi bai matang exam na lak pai du dena pung taruk taret kum badi pai yaw da ba mak suya mak ya yaw da ba se yai adu su kai hani knowledge to kitang hena hingalak na ba odana ta idusu school da aduga tuition da gi su khare hena phangaga di vast knowledge ina phangba ngame aduduna tuition ji su dum da kale na khanjai ai ngasi credit se ai han bada ai gi mama ga baba ga da pizage moina ai bu si yauna ba hona birakpane adagi di ai bu takpi dam birakpa ai school gi oza dagi tuition gi oza moira ai credit se pizage Ngarang numidang wairam Moregi Prem Nagar Lekai da Santi Kobi nupi ama nongmaina kaptuna halamba thawongbu yaningdaba phongdoktuna More de leiriba tongan ba community singilup sing ngarang numidang pung 9 dagi satharakliba pung kunmari gi banna More town na sound akaiba pikre ban sogat pamyu sing lambida achat awok sing thingbagi thabak sathaki ban asina maram oiduna More town amadi namfalom kauthel thong hangna khidre Miyat adabu yaningdaba phongdoktuna More town gi mafam kayada nupi kayana wakar mifam sathaki Indo Myanmar Workers Forum gi N Pulindrona phongdorappada pung 9 gi manungda mihat pamyu sing mari leinaba singna puthoktuna ain gi oiba sairak pidrabadi makha taba akan makhongjang kaya changsinaba sem sare haiki kayingma mihat pasi pung 9 manungda puthokpa ngamda tarati makha gi puthokpa khongjang changsinaba mari talaiba civil society miyam punna khongning changsinminagani More da nongmanini asida thorakliba thodok asina ek is policy da akaiba pinana basinba thawong oiram gadra chingnaba fawi haina Chief Minister N Birendangasi High Court pangthokpa thoram amada saruk yaruraba matung pamwi singda phongdokre thorakliba sarang nabasi chingnaba kharadin lairi masigi matangda ngasima Unified Command ki mifama mafamlagani Home Ministry da su aibuche ikre Churachandpur gi mokte lairiba siba mioi 9 gi aroiba mathau mangam hayeng pangthoklagani hayeng gi thoram madu da mahak masa saruk yagadra yaroidra haibagi chapchaba khangdri haiki More gi singarang nupi ma torma ko yam kupna ngarang SP dagi report kaure ngasi adugi weba specially meeting lai maramdi nahan army ani sire police ani mari soe adugi matung da bom ani ra mo pokhaire masi tawrisi some intentionally sabotage ogena to go against policy se fail hoina ba or na tragana kare haini some khara man balaye adunai koi Unified Command gi meeting yam chuna kaure Home Ministry ju se igre something mind sabotage of man ma put khara
आई हुजिमति क्लियरली हाइररॉय अदुगुम खर ले चुरचानपुर की प्रॉब्लम से हयेंग बरी तौरनी मोय मसेन खरा दुम लेबजाने अदुबो एनीवे इन जनरल आइमोंद पाव लाकपदे आई लाकपियो सुमायना हयेंग गौरनी ना हायबा अमरोमदा ngarang Moregi Premnagar da khulai paiba nupa anina santi kaubi sinmi amabu nongmoina kaptuna hatlamba thawongbu UNLF na condemn tawba phangdorakli UNLF ki Department of Publicity ki Director M Stakhe na thokpa cherol amada miyadasi Indian Occupation Force ki khunekta agent sing na sathakiba thabak ni haibasi UNLF na chapcha na khangi Moregi miyang khudimangna su khanglamba khanglaba wafamni Indian Occupation Force na ningtam lalhau namthanaba micham miyam bukihan khanghanna sathaduna laklibagi aki tujuningai oiraba thawong makhal amani hairi nupi oibatna tana micham amada sathariba thawong asi Manipuri miyam punamagna maru oina sinmi amasung nupi khunaina akan momongda condemn tafam thoi miyat asigi langla lanjin puthoktuna maralgi matungina chairak pinaba ihau sagatnabagi moreda khundariba furup kurima ki mioi singna asoba thodang lofam thoi haina cherol asina makhata na khangalagli paugi marathana tenwa brem tan lojari Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi uchu sengaktaba hakjang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule Delicious cookies from Nikla Bakery. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lift staff syrup sijinabiu adungi awaba punamak koknabagi pambaini diabetic na naraba anaba shimnasu sijinaba yaraba lift staff capsule shu thumbigani lift staff syrup amadi lift staff capsule naragai lain babudi narjingai da saksul hobanang hena fai Amukana taram nokchari makhataba pau Protection and Preservation Committee Manipurna Babu Paradal leiba akoibada leiriba chana thaknaba polam sariba bakery singda koina chatuna yengsinkhre chana thaknaba polam sariba bakery ayamba Food Safety and Standard Act ki makhada piriba chana kanglon sing ayambana ngakna chatlamba thengnakhide Babu Paradal leiriba Das Bakery koba amada tang 13 da yongadaba acha athaki polam sing ngasidagi pek tawduna thamlambasu thengnarakhi ngasigi yengsinba khongchat aduga mari leinana PPCM की कन्वेनर PH देवान शर्मा ने फोंदोरकपदा हौजे मणिपुर की मफम कयादा चलाइरिबा बेकरी सिंगना हक्चांग सोकपा याबा मोंगदा साना थक्नबगी पोलम सिंग सेम साबगी रिपोर्ट कया लाकपदगी ngasiगी yengsinबगी खोंगचट असे चटपने बेकरी अयामबना फूड सेफ्टी एंड स्टैंडर्ड एक की चटना कांगलोन सिंग इंदबा थेंगनरे मखातानसु इम्फाल की अकोइबदा लेरिबा होटल सिंगदा सेम सारिबा चाना थक्नबा पोलम सिंगी मतंगदसु yengसिलगनी गवर्नमेंट की मरी लेनबा डिपार्टमेंट सिंगना थुबो मतमदा मिजेंग चंगबियु PPCM na sathariba thabak asi lamdam asigi miyang yaifana thabak oibana makhata na sathakigani haiki usi asi tawbagi chanabi ma leise masi aikoi masi tohna naba adugi pandam ma PPCM na aikoi thamjaraganda drive sing asidi bakery gumba hotel gumdagi tawjagi tawne adubu hoje hotel gi kai gi aikoi chatok jasing gi kitang kudong chadaba khara laibni na makhata na aikoi chatharakani PPCM na aikoi concern authority government gi authority gi by law gi makhada rule gi makhada aikoi madu pharaganda aikoi dandi pinanaba aikoi adumana step si changjan jarakani haiba wafam si thamjari Gobindaji Temple ki hauze semga sagaliba thabak sing tha amagi manungda losilagani haina mahut ki minister TH Shyam Kumar na phongdokre wafam sing asi minister na Gobindaji Temple ki semga sagaliba thabak sing yengshin bi khongchat amada paumi sing da phongdokhibani yengsin badu da Gobindaji Temple board ki chairman in charge and barrister masusar vyaki minister na makhata na phongdokhibada hauze leiriba Gobindaji Temple ki manungda garden parking na chingba sing semgalagani yamna hygienic oiba miyamna lai khuramba lakpada hena nungai ba mafam ama oina semgalagani haiki
कोई हाईकोर्ट लेकोन थादना अदगी अकोई बसी याम लूना ना समगा अदगी मपान लेइबा कोई पार्किंग गा से गार्डन संगलगा पार्किंग थी जाना पार्किंग पार्किंग की सिदा वाटर लॉगिंग तौर में आम जिंगसु फजना ड्रेनेज सेंपो कांदा याम हाइजीन ओइबा लूना बसते अमदा कोई थमनी कोई भक्त मयाम की सिदा गु बेंग लाइक रुम लाकादा अतोप फॉरेनर क्या लाकवा इंडिया के तोंदा हिंदू लाइन जब मयाम लापकांदा अदगी मतिक कोई फमी खुंसा दे नसिदे होना खाय में कंप्लीट लोसंगने अमरोमदा पाउमी सिंगदा इम्फाल मनुंगदा दुकान फमलिबसिंगना फुटपाथ पोट थांगदोक्तुना योलिबसिंग असि अथुबा मतमदा ड्राइव अमा चथादुना लौथोकहलगनी अमदी बाजार मनुंगी लंबी नाकल अनिमक्ता पार्किंग ओशिलिबसिंग असिना मियामदा लंबी चथोक चसिन तौबदा अवाबा कया कोकनबा थबक पाइखलगनी हाइखि government side will take action definitely we kai gi no ba khoi na masi khoi na ano government lai ji thani phadri ba ko thani ji ngasi heng da thani ji pharam mane phaga de khoi na put na am jan isin na problem da ka le ri ba hana system bi totally fail ne ba system de de law lem de ai lem de mi ji da el aap ko ta thoi ba ya de da tab dan praja sing ji awareness pe da ka da dukandar me am du step vendor me am du mi kudi mo me am ji ai sa so du ma khoi me am pun na gan ta da ka le ba तब मतलब कोई सिंह में तौरीबा थौबान तौरीबा कक्सिंग तौरीबा इम्फाल मंत्री मैम जी सब चाना कोई सिस्टम जी विजिबल जी लोई खरतु जी उबा हो रहे पुना बगे तो अनदर 2 मंथ सी कंप्लीटली कोई लोई मक विजिबल उबलने रशिया दा लेबा तोंगान तोंगान बा महिसंग सिंगदा एमबीबीएस तमहनगनी हाइना महिरुई सिंग अमदी मखोगी ममा मपादगी यामलबा सेनफम कया सामुरंग मयाई लेकाइदगी मोयांग मयुम इनाउबी कोबा मियोय अमना खोंगकले हाइना देसामना थादोरप चेरोल अमना खंगलगली अरानब सिंग चुमथोकनबा देसामगा फमिनदुना मखाताना थबक सिंग असि तौदनबा देसामना खंगलगली हैंगांग पांथोइबी लंपाक्तगी हीरोम प्रियो कुमारगी मरी मखोंग खंगदना लेरिबा सिंगी मतांगदा ngasi chingmeironggi sangakphamda wakan mifam sathakre JAC na sathakhiba khongjang aduda priyo kumargi apokpi binodini na miyoibagi minungsi yengbiduna ngasi fawba mari makhong khangdana leiriba se khanganbiu machagi maral karino imung manungna tumba saba khangdana leiriba se mari leinaba singna kokhanbiu hairi JAC gi mutum sarmana ngasi fawbada priyo kumargi mari makhong khanghandaba se pende mahaki asoiba leiraba su chumthoksanabagi matam pibiu haiki Sigi marangi damak ta phabani ai bodi mu non sum thok chana bagi tanja dum tang piraga hai bangang si thadu piro hai na je sigi mai geida na punamak phari ba hai gadra ngang du thamjan biri ba hai gadra mioi sungdu da koi na noluk sari mokong payo hai ga hai jo hai ba su hai jarage aduga kari gumba sidai sida tumina loi thok tana sum lei ba ta ga di koi su praja miyam gi lamdam si praja miyam gi mateng lauri hai ga akan ba khongjang jangsal lakati sidai da praja miyam na su kaya matiang pinabiyo hai na su JAC gi mai da ma ding mai gi mai digi noluk sari mayam da Kwakaithal Bazar da SBI gi branch ama hangdokre thoramadu da Chief Secretary Onabakishore SBI gi LHO North East Circle Guwahati gi Chief General Manager PVSLN Murti Bank ki makok thongba official Singh Information Technology gi Commissioner Suman Singh amadi IGP Clay Khongsai na chingba mioi gyana saruk yakhi Chief Secretary O Nabakishore na banking system hena fagathanduna miyamda ahenba kanabasing fanghanna honasi SBI branch na miyamda service ningchi na pihaningi haiki Manipur da lamgi khasna Imphal area da chahi yoina lupa kun amadi khungang da lupa tara lauriba si matamga chanadre athuba matamda hengatna bakhanaragani Manipur da laiba district singi DC singda lamgi khasna Revenue Department na yum da chatlaga khongwan na bakhangan khre haina Consumers Affairs Food and Public Distribution Minister Karam Shyam na Secretariat ta laiba mahaki office ta pangthokpa Pamir Singh unaba ma da phongdokre mang makhata na phongdokhibada Manipur Conservation of Paddyland and Wetland singani ka taramari ek asi pass tawkhrabasu ngasi fawwa ek asi sanadana leiri maramaduna mari leinaba district singda thuba matamda district sing report pikhalakna bakhangan khre matam kayagi mamangni revenue department asi mathau tawdabagum leirakpa adu athuba matamda mathau tawhanduna state asigi revenue hengatna bahonaragani amaromda handak Kohima manaki Lanmati da chingning khaibadagi Imphal Dimapur lambi numit kharani faunadana leiramba adu ngasi Dimapur dagi thau puba oil tanker Homphudra Imphal da changlakre hauze petrol gi stock numit 8 ni diesel gina numit 18 ni amadi LPG gina numit ni sizinana balairi Raja Singna petrol pump singdagi ka hena thau lausinduna thamjinbana miyam da thau phanglaroi haibagi mipaiba pokhale maramaduna miyam na isa gi darkar oiba khaktang lobiu haina phongdoki Manipur da di ek singchi leiraga adi masi sanna daba salai daba
मधु कनामदना केयर लौदब सुंबसिना मरम ओइदना दि आइन लेतब लम ओइना चनरिबसे मरुइना क्वाइडिगे चोबु डिपार्टमेंट ओइरिबा रेवेन्यू डिपार्टमेंट दा दि मसी फजना नीति नियम सिंसी प्रजा सिंगसु ngang जापियु अदुगा ऑफिशियल सिंगसु अदि मथौ तौननबगी अकनब इंस्ट्रक्शन अमा अदि सरकार की साइड दगी ngasi si pijagre खोंगमन जोन 4 अतोम लेरक्ता लेबा संबान दुराम बेंजित कोबा मियोय अमा पुलिसना फुरकले हाइना मीडियादा फोंदोखिबा वाफम अदु अरानबा कया यावरे हाइना थौदोक अदुदा बेंजितना फुरकपदगी सोकलबा इमुंग मनुंगी मियोयसिंगना मणिपुर प्रेस क्लबता सेंदोखरे थौदोक अदुगी असेंगबनी हाइबा वारी लीरदुना संबान दुराम सुजेता कौबी अमना फोंदोखिबदा नुमित अदुदा मखोयगी कोंथोंगदा थंबा कार अमा बेंजितना थुगाइरकपदगी मरम हंगबा मखोय अहुम संखी नुपी ngakta oiba masin manaw adubu benjitna makhongna kawba yawna furakibani imungdagi furaga mapanda puthorakpada sujeta gi manaw nupi gi mafam sadaba mafam da paiba yawna tamthina fuki mahak masasu chuba da kawrakpadagi hojik saba phawba yadana leiri thodok asigi matangda manipur gi mahairoi lup singa madi CSO singna achumba puthokna bohna bada tengbang biu haiki वांगोई एसीगी मनुंग चनबा मुतुम फिबौदगी थोंखोंग लक्ष्मी बाजार फावगी किलोमीटर 2 मखाइरोम सांगबा लंबी सेंबी दबगा मरी लेनना ngarang media da फोंदोखि बवाफम अदु चममनबा पोकपा याबा वाफमनि हाइना मुतुम फिबौ यूथ सिटीजन्स क्लब ना सेंगोखरे क्लब असिग सेक्रेटरी आरामबम जितेना लंबी एसी ममांगदसु MLA ओलुखोइना सेंबा हौरमलबनी कनागुंबा सोशल वर्कर अमना अपनबा पीबदगी लेफिबनी हंदक्तसु महाकु ओकपगी थौरमदा MLA ओलुखोइना नोंजु नुंसागी फिबम हेक फाबगा सेमगनी हाइना लाउथोगलमलबनी चेरक असिदा सममनबा पोकपा याबा वाफम फोंदोकपा सिलाइबक थीबनी लंबी सेमनबा होनबदा मयाम पुन्ना मतेंग पांगमिनदुना होनमिनसे हाइकी मणिपुर लेरिबा फार्मासिस्ट सिंगना लाइसेंस लेतबा अमदी क्वालिफाइड फार्मासिस्ट यावदबा सिंग नुमित मंगानी गी मनुंगदा असोइबा सिंग चुमथौ हाइना अकोम लुप अमदी अनएम्प्लॉय फार्मासिस्ट एसोसिएशन फोंदोकली लमफेलदा लेबा अकोम लुप के ऑफिस ता पांगथोकपा पाउगी मिफम अमदा अनएम्प्लॉय फार्मासिस्ट एसोसिएशन की प्रेसिडेंट TS बालेश्वर ना फार्मेसी फमलिबा सिंगा चना कांगलोन गी मतुंग इना लाइसेंस अमदी फार्मासिस्ट यावदना फमबदगी अनाबा सिंगदा खुदोंग थिनंगाई ओइरकपा याबना चना कांगलोन ngakna chatpiu गवर्नमेंट सु हिरम मसिदा मिजेंग जंक्शनबिउ लुप अनि असिना सु फार्मासिस्ट सिंगु चत्तुना यंगसिलगनी हाइकी अकोम लुप की वर्किंग प्रेसिडेंट चंद्रमणि खुमनसाना लुपता म्योय खरना फार्मेसी खरदा हिदाक लैरुबदा सासिनबा केस मेमो अमदी ओना तैनना हिदाक पिसिनबा यावरे हाइबा वाकत लाकले हाइबदगी फार्मेसी सिंगदा लाइसेंस अमदी मतिक साबा फार्मासिस्ट यावदबदगी थौदोक असि लाकपो ओइगनी खनबदगी खोंथांग नसि मियामगी दंबक लौखतनबा फिरेप लौबनी हाइकी केंदोंसिना मांगलोमद थमकानसिदा कनागुंबा मियोय मयाम अमना फार्मेसी लोमद मिनिंग संगसिलकपा इवन अकोय जेनिम्स दा हांगिबा फार्मेसी मयाम रिम्स दा हांगिबा फार्मेसी मयाम अदगी से ग्रेटर इम्फाल मक्तो ओरगसु हांगिबा फार्मेसी मयाम सिंसे अखोइना यामना ममुताना अकुपनमक नत्रगसु चौराकपा अमखक येंकानसिदा हाइरिबा अखोगी कैनोसि कया सुरमदबा हाइतारे इलीगल ओइबा अदुमा फार्मेसी मयाम अमा लेरंबा होलसेलर ओइना लेगदबा होलसेलर ओइना योनगदबा कैनो कांबु फार्मेसी कांबु सिंसिनसु अखोगी डॉक्टरना इरकपा प्रिस्क्रिप्शन सिदगी हिदाकसे मोइदसु पीबगुंबा अदुगुंबा मयाम अमा यावकानसिदा मसिदी तंगाइबा फदना मसी अखोई मियोइबा हाइबसी डॉक्टर ने इरीबा डॉक्टर थाजदना अखोई येंगुरिबनी डॉक्टर ने येंगिबसिसु हिदाकसी चाद्रगदी फरोइदौरिबनिना मसी तंगाइबा फदना मसी अखोई ड्राइव अमा तौबा मथौ ताइ अदु मसी अखोई ड्राइव तौरनी हाइबसी लेरिबा फार्मेसी सिंगसिदा अखोई खंगनबा मसु मथौ ताइ अदुगा लोइनना अखोइना ड्राइव तौबा मतमदा ख्वाइदगी मफुंग ओइना थौदांग लौरकदौरिबसिदी कनानो हारगदी मणिपुरगी हक्सेल लोइसंगसिनेबा सकनाइरबा सुमांग लीलागी आर्टिस्ट कैराव राजेन मसागी अनाबा अमदगी हौजे हौगत कांखतपा ngamdana लेरिबा असिगी पाउ अमा ISTV ना अखन्नना संदोखरबा मतुंगदा आर्टिस्ट असिगी दमक मियोय क्याना मतेंग पांखरे आर्टिस्ट असिना फंबाक लीलादा मणिपुर मियामगी दमक लौरंबा थौदांगबु इकाई खुमनबा उतपा ओइना फिल्म दा खोंगदारिबा सिंगना सेमबा मनीवुड क्लबना लुपा 10 मतेंग पांखरे कैरावदा लेबा आर्टिस्ट असिगी युमदा क्लब असिगी मिहुत सिंह हमोम सदानंदा RK काइकू बोनी शर्मा लुचिंगदुना अथुबा मतमदा फगलक्तुना मियामगी मांगदा अमुक थोरकपा ngamba ओइरसनु हाइरी हेल्थ सर्विसेस के डायरेक्टर ओइरंबा डॉक्टर S इबोम सामसुंग महाकी लोइना बिनसु कैराव राजन गिदमक लुपा 10 मतेंग पांखरे लमफेलदगी पिंकी सलाम अमसुंग ऋषिना लेखिद्रबा मपाबुंग प्रियो कुमार गी मिंगदा आर्टिस्ट असिगी दमक लुपा 2 मतेंग पांखरे
ISTV na artist asigi hauzik oiba phibam gi matang da sandorakliba paw adu urubadagi aikhoi mayam ama mahaki damak legi haibadu unabagi damak mahaki mateng asi pangbani imung manung gi maikai dagi su mateng pangbirakhi ba masung ISTV na media amagi chapchaba thawang loduna artist singbu semgat pibagi damak thagatpa phongdorakli Asa Wungnambu Naga Women ki President PS Tonilabu General Secretary oina khalle hairi paugi marak thatna tenba prem tanglojari Bawa kwek zone gidi tata pis college di mammal suma phong kuning chamane yo suma ngaro pista chalabni na adu suma takta superlink footing gi offer me amum piri sidi bas electric ram no sin bagum na yoti sin ya dudi sana gi mohut yang na sin ba ya Bhai Gurudas Group of Institutions Sangarur Punjab na students khudima ki imagination ki path discover tawbagi mathakta knowledge ki importance matik chana pi ba mafam ni education pi ba khatang natna hayeng yubirol putokwa institute ni Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Hirujo Coaching Institute, Tesampa Tutum Lekai behind Bhaigo Hotel. Admission opens for Class 11 Science. Class commences on June 8, 2017. Class timing for 45 to 7:30 p.m. For details, please contact Office of the Hirujo Coaching Institute, Tesampa Tutum Lekai behind Bhaigo Hotel. Contact number 8131025634. Amukan na taram nokchari makhataba pao Yelhomi Kandanaba Assembly na pass tawkiba bill ahongi mayokta Surachanpur da khongjang changsin badal laikhidraba mioi nipan gi imung amungsung thina sokpadagi soinairaba mioi nipan da thabak hapagi appointment order ngasi khusinakre cabinet na tha sigi tang kunma thoida warep lokhibagi matung ina DC R Sudhanna Young Party Association ki hol da pangthokpa thoram da khusinakibani thoram adu da JAC amadi tongan tongan ballup ki mioi singsu saruk yakhi amaromda laikhidraba Mioi Nipan gi aroi mathau mangam khuga da mana ki martyr site da pangthok lagani Churachandpur police station dagi miyam gi khongchat ama dam phawa chatkani hairi Fortis Hospital Basan Kunsna mioi lising ama kidney mai pakna transplant tawkibaga mari leinana Sankalp Kowa support group ama Imphal ngasi hawdokre Singmairong de Leiba Hotel Grande da pangthokpa thoramadu da hospital asigi nephrology gi director Dr Sanjeev Gulati Facility Director S. Kudurusu Saruk Yakhi. Matam amada sumang lilagi phambak thakta lilaroi ama oina asoba thodang loramba hengang ahaluptagi sagol sem khelena laikhidabaga mari leinana awaba phongdokpagi thoram ama ngasi hengang ahalupta leiba mahaki mayumda pangthokre Manipur State Sumang Lila Council na sinduna pangthokhiba awaba phongdokpagi thoram aduda Manipur State Sumang Lila Council ge lifetime president PH Gunachandra Chairman Subcommittee Nabawarepa Council ki President L Purnima Siyamadi Council ki Advisor Khetri Zugindrona Singbana Saruk Yakhi Laikhidraba Lilaroi asina hinglingai matamda Sanagi Takaman Chingyagi Thabal amadi hingbagi mamal na chingba lila singda maru oiba role sing logduna Saruk Yaramki hairi Nambol Kendra ki National Food Security Act ki makhata agent singna ching lana sizunakhiba laite Watli hairiba thasing adu mari leinaba department na piraktabana ni haina lorembam mamang lekai community hall na pangthokpa pawgi mifam amada phongdokre kendra sigi lorembam pukhrambam kakyai sanjenbam thiam langpokna singba lekai gi nupi singyaw na pangthokpa pawgi mifam amada nupi amana kanagumba kharana agent singbu lana uhanna ba amadi nusidana basinbiganu karigumba agent singna chingthoki haibagi chingnaba leirabadi mari leinaba loisangda chattuna hangbiu haiki Lamba Sorok Junior High School Sorok Ating Bizili Bangi Oza Singh transfer tawkibagi mayokta Maheroi amasung Mama Mapa Singna School gi compound da wakat mifam sathakre school asigi Oza transfer tawduna school asi muthatna honaganu watliba Oza athuba matamda tharakna badabi tawri class 3 dagi 8 fawba leba school asida hauze Maheroi marifudra manga lay Oza nipan lebagi manungda mari amadi utilize tawbani hairi lenaba akhodi makhata khongjang changin gani haina akhodi sagai saita akoi hayari Marabadana atau macam dah government atau di awal dah amadi, pergi jika dah transfer atau besi atau macam TV haina pergi lambat terusnya hasil di garden tu hai tadi saya ada government dah request lagi.
Khoyathong Sagol Sem Lairembi Lairektagi Longjam Rajen gi loinabi Hani breast cancer na maram oiduna megi tang 13 rims ta lekhidabagi matangda numit aduda anaba yengba changlakhibi doctor amana ngangkiba wangang satkiba sajat imung manung na kanna yaningdaba phongdokli ngasi numidang lekhidrabagi yumda pangthokpa paugi mifam amada lekhidrabagi machanupa thokpa tonina mahaki mandomcha megi tang amada rims ta pukhatuna layeng lakhibani megi tang 13 ki numidangda anabagi phibam lusilakpadagi yengbinaba nurse ta haibadagi doctor nupi ama laktuna yengbada anabagi imung manungda tabada peningai oidaba wangang sangang sizinakhi anaba asi matam koina leirarui haiba imung manungna su khangni adubu laikan naba ngamlaroi daba oirabasu doctor amana masagi sinfamgi ethics ngaktana wangang sangang phajadaba si yaningde doctor asigi mathakta yengshinbinaba rimski authority da su wakatkre mari leinaba authority hiramasida yengshinduna asigumba thodok mutungda thoktana bahona biu hairi. Any patient party amga doctor amga any sort of communication kanose adu misunderstanding natraga miscommunication leivagi issues adugi matik tareva. This is not the first case aduna akhoigi case da precedent dama haibadi yade sumo potse yade they may be doctors ko adubu medicine khatana anaba ma heal to hongani natraga anaba ma fani habisem hida khatang nate wahi degi anaba kan tapuswa Andro Kendrigi Manung Chaneleba Yaripok Changamdabi Ward Ahumda National Food Security ki Cheng Sunapi de Haibagi Irang Nyam na Horakpadagi Cheng Sunapi Drabadi Lauroi Haina Lauruba Cheng Sing Amu Handokre Hairi Hiramasida Mari Lainaba Authority na Yengshin Biduna Miyangi Fangfam Thokpa Cheng Suna Fanghan Biu Hairi December Nipan da Kangpokpi bu Mapung Phaba District ama oikiba numit asi Lunan ba numit haina laukthokre ngasi Kangpokpi Town Committee na sinduna Community Hall Pangthokhiba miyamgi mifam na warep asi laukhibani mifam aduda ADC Sadehis ki chairman Haukholal Hangsing vice chairman Thangjakam Misau church ki pastor Singh civil body ki luchingba kaya su saruk yakhi mifam adu loiraba matung pangthokba paugi mifam amada Kangpokpi Town Committee ki president Songkang Kipgena mifam asina atai warep kya su laubaga loinana government na paikhalakpa sakha thorangi thabak singda su mateng pangba haina yanare district asibu Lunan na thamnana pandamda December 9 asi Lunan ba numit haina Sahiri Pangthok na bawarep laubani haiki. Athuba matamda Film Institute Hangbiu Hai na Film Forum Manipur na Chief Minister N. Biren gi pungning chingsilakli. Hauzik sanabagi pau laubirasi. Imphal West District Football Association ki makha da leiba club singi transfer da ngasi sanaroi taraga mapan transfer taukre. Imphal East District Football Association kunmathoi suba sub junior boys inter district tournament ta saruk yanabagi damak association da affiliate tauba club singna yamdrabada sanaroi manga jun gi tang manga fawagi manungda pisilakna bakhangalli. Makha taba sanabagi paw boyai ninthaujam dagi phangbigani. Kwakatel namadi tabaspa tabungko sathariba ahanba RKFD Sangai Trophy Veteran Football Championship ki final da sanaragani. All Manipur United Veteran Football Association Mapal Kanjibung na sinduna mamang thagi tang kulumdui digi tim kunna group mari thokna khaidokna sathariba ahanba Sangai Trophy Veteran Football Championship ki ngasi Khummalampak Artificial Turf Ground da sanakiba ahanba semi final match da FC Imphal Kwakatel na Musa Major Kulbu goal taret amata maithiba biduna final sangkhibani. FC Imphal Kwakatel gi mai pakibagi goal singadu Krishna na match ki kunmatri suba kuntramari suba mari kuntratare suba minute goal ahum sankhe atopa goal mari aduna Khamba Itosa Damu amadi Ozitna match ki tarani suba kunipal suba kuntratare suba mari nyangkhai manga suba minute sankhe match sida maiti khiba Musa Major kungi amatangarba goal adu ingobina match ki ani suba minute sankhe tournament asigi ani suba semi final match ki sanakhipada tabas patawung khokna basai team bi thangmai banbu goal ama sinoda maiti bu piduna final sankre tabas patabung koki mai pakibagi goal adu en utamna match ki yang khaim suba minute sankhe match sida tabas patabung koki sanaroi TS Krishna Tombi amadi NG Calendar match conduct tokhiba referee na unsporting behavior ki damak yellow card utkhi
FC Telongna FC Yumnam Kunubu Maitiba Piduna Taranithoi Suba Telo Society Trophy gi final sangkre. Telo Joint Cooperative Farming Society Limited Trophy amadi Lamnai Kendra Village Wise Men's Open 7 Asset Football Tournament Committee na sinduna mamang thagi tang kuntra dagi Eastern United Sporting Club Telo Playground da team kunna group mari thongna khaidokuna chathariba Taranithoi Suba Telo Society Trophy gi ngasi sanakiba ahanba semi final match da FC Telongna FC Yumnam Kunubu goal ama sinoda maitiba biduna final sangkibani. FC Telogi mai pakibagi goal adu Gunindrona match ki kunipal suba minita sanki match asida FC Telogi sanaroi Ajit amadi FC Yumnam Kunogi Ravi Sandrada match conduct tokibar referee na unsporting behavior gidamak yellow card utki sathariba tournament asigi ani suba semi final match hayeng nungthil pung ani tabada STT team match hekta amadi CSYUC Salonga sanagani Thasigi tang manga deki mapan phauba Maharashtra gi Aurangabad ta pangthokiba Nepal Suba National Bobinam Championship ta saruk yaruba mati medal lawraklaba sanarusing opagi thoram Bobinam Association of Manipur na sinduna Khuman Lampak Kangchengda pangthokre thoram asida Bobinam Association of Manipur gi President T.S. Imomacha Youth Affairs and Sports ki Assistant Director T. Thauba Department asigi Senior Coach S. Maniratan Department asigi MD Gafar Saha amadi Sports Authority of India gi weightlifting coach A. Ranjit na thoram bapusing oike pangthokiba championship aduda Manipur dagi official ahum amadi sanaroi humphumari punna humphutare na saruk yakibada gold kunsa Nepal silver maple bronze taret punna medal yankai mari phangtuna overall team champion oikibani ningsing bayai Manipur na Nepal pangthokiba championship asida team champion oiduna lagli amaramda Bobinam Association of Manipur gi nupa sanaroi tara amadi nupi sanaroi ahumna sahi asigi August amadagi manga phau pangthokadoriba manga suba world Bobinam championship ta India team da saruk yaragani Unit mangagi nupa amadi nupi shooter samaga marfu humdoina saruk yaduna Khuman Lampak shooting range da thasigi tang kunmathoi ki chathariba kuntari suba all Manipur shooting competition gi ngasi pangthokiba meter taragi youth men individual .177 pip side air rifles NR championship ta BSISC gi Gurumayum Devajit Sharma na .2 phangtuna ahanba Imphal West District Rifle Association gi Imphal West District Rifle Association gi mutum yai khombana .2 yankai manga phangtuna ani suba amadi BSISC Wainam Levis na .2 phangtuna ahumsuba position take category sigi youth women individual ki pangthokibada BSISC gi Puspa Laihau Thabam na .2 phangtuna ahanba unit asigi Zotika Laisram na .2 manga phangtuna ani suba amadi unit asigi Angom Beron Sana .2 phangtuna ahumsuba position takre Amaramda meter taragi men individual ki pangthokibada Imphal East District Rifle Association gi longjam riga na .2 phangtuna ahanba position takhe category sigi junior men individual ki pangthokibada Imphal West District Rifle Association gi Robert Sanasam na .3 phangtuna ahanba amadi Imphal East District Rifle Association gi Haikuzam Bidyaswar Maitai na .2 phangtuna ani suba position takhe meter taragi youth men individual ki pangthokibada Imphal East District Rifle Association gi Rohan Thangjam na .2 phangtuna ahanba amadi district asigi area men Larenjam na .2 phangtuna ani suba position takhe meter taragi piston youth women's championship ki pangthokibada Imphal East District Rifle Association gi Yaifabi Telem na .2 phangtuna ahanba position takhe All Moirang Football Association sinduna Moirang Multi-Purpose Higher Secondary School Ground Moirang da thasigi tang taramari digi chathariba tara suba loktak trophy gi ngasi sanakiba ahanba match da Amopa Academy Moirang na part 2 Moirang bu goal ahum amada maitiba pikhi Amopa Academy Moirang gi mai papu gi goal adu Mahesh Sana match ki humpu suba amadi humpu mathoi suba minute goal ani Devana match ki nipu manga suba minute goal ama sanduna match si mai pakhibani match si ta maiti khiba part 2 Moirang gi amatangarba goal adu KS Bidya na match ki nipum doi suba minute sanki match sida Amopa Academy Moirangi sanaroi M Mochada match conduct tokiba referee na unsporting behavior gidamak yellow card utki tournament asigi ani suba match ki sanakibada Amopa Moirang amadi TYDA tawul goal amamam chanaduna draw satkre Amopa Moirangi goal adu N Shivaji na match ki kuntra manga suba minute sanki TYDA tawul gi goal adu na Joshi Das na match ki nipum doi suba minute sanki bani
Manipur की फुटबॉल मसाना हेना सकोल हनबा टाटा ट्रस्टना अखनब मियंग चंगदुना ऑल मणिपुर फुटबॉल एसोसिएशन का MOU साइन तोंगखरे हौकिबा सही खरगी ममांगदगी पृथ्वी पुंबदा असानबा मियंग अमग लोइनना पिग्लिबा अंगसिंगदा ग्रासरूट फुटबॉल डेवलपमेंट प्रोग्राम चथदुना लागली टाटा ट्रस्टना मणिपुरदा अहानबा वेना असोबु मटिंग अमग लोइनना एसोसिएशन सिंग खुसमनरगा ग्रासरूट प्रोग्राम असि पाक सन्ना संदोकपा यानबा मदि मसाना असि डेवलप वेनबा ऑल मणिपुर फुटबॉल एसोसिएशन दा खंगलपदगी टाटा ट्रस्ट का एसोसिएशन असिगा मेमोरेंडम ऑफ अंडरस्टैंडिंग यानसे सही तोंगखरे पांगथोलिबा प्रोग्राम असिगी मतंगदा ऑल मणिपुर फुटबॉल एसोसिएशन की एग्जीक्यूटिव कमिटी ना अखन्नबा मिफम पांगथोतुना प्रोग्राम असि मपुंग फाना पांगथोनबगी मतंगदा ऑल मणिपुर फुटबॉल एसोसिएशन की जनरल सेक्रेटरी एल रंजित रोयना नेटवर्क असिदा फोंदोखिबदा टाटा ट्रस्ट का लोइनदा पांगथोकदोरिबा अखोय ग्रासरूट की डेवलपमेंट प्रोग्राम असि अहारबदा सही अनि योइना लेगनी करिबा सही अनि सिगी मनंगदा अमु एसेस तोतंदा मसिगी रिजल्ट यामना फरे हरगदी अमु मखाताना एक्सटेंड तौबा हाइदना मदुमसु यानबा असिदई यावरी अदु यादरिबा सिंजी मनंगदा अखोय फेज अहम थौना हंदकी सही असिदा फेज मफम कुंथादा हारिबा प्रोग्राम सि पांथोकनी लोइनना सेंटर अममदा अगांग यांखै मनंगदा तरादी अखोय नुपी मसा ओहेनबा नुपी मसा याहनबा हाइबना मदुगी कंडीशन असु अखोय यानरे सेंटर खुदिमक्ता सही तरुक्तगी तरामी फावगी पिग्लिबा अंगांग कुंथादगी यांखैना सरुक यागदोरिबा सिंगदा सेनबा ट्रेनिंग तौबदा संगदबा दरकार ओइबा मसाकसिंग अमदी ग्रासरूट लीडर तंबी तापिगदोरिबा ओजा सिंगिसु पिफम थोपसिंग पिगदोरि यानसे असिगी मखादा संचिलकदोरिबा प्रोग्राम असि मखाताना लेपतना संचिन मंगमलबदी मणिपुर दा नतना इंडिया की असोबा माय पापा अमा ओइगनी हाइखि एग्रीमेंट मखादा संगिंग गदरिबा प्रोग्राम असिना मखाताना सदपन मगदी मणिपुर की बहम खुदिमक्ता ग्रासरूट की प्रोग्राम असि मफम खाना सदपन मगनी हाइबगी जो थाजे जबल लेजरे लोइनना मणिपुर की तुंगी मणिपुर की नतना कोलिबा असिगी तुंगी आसादा कोई पी वगांग सिंग योकदा वथदाम सिगदो मसिदगी हौना सेम हौरबनी हाइदना ऑल मणिपुर फुटबॉल एसोसिएशन दा मसिगी यामना कदा थाजे जबल मगो खोदजरी हारिबा प्रोग्राम असिदा लैगिरिबा गाजियान पुदना तो हंदोक्चरिबा सेंटर सिंग असिदा मतम सादा सेंटर सिंग असिदा नोटिस तरफ मतंदा इसागी अगांग सिंग पुबिदना मतम सादा यहनबियो मसि खुदोंग साव सिलबियो मसिदा अगांग सिंगी लाइ असु तंबदा एजुकेशनल एक्टिविटीज दा एग्जामिनेशन दा ट्यूशन मतमदा करिबा अमता अकाइबा थोय मसि पसायो पुरा मसि काइदम येंगा सिनवा अदु प्रोग्राम ने अदर दुइ खुदिम मसि पांथोकदो नते हप्तादा यामबुदा अनेरा अमुक मसि पांथोकदोबने मरंदे दुइ खुदिम याम तोयना तसिलागदि अगांग सिंगी वारकनि फेटिक लाकनि अदु अगांग सिंगी हारिबा प्रोग्राम सि यावना होय अदुना अगांग सिंगी यामना हरावना फन कुमैगी मवंदा यामना हरावना मसिदा यौजबा यादबा हाइदना मखोय सिलैबा ग्रासरूट प्रोग्राम असि मफम खाना इनना मणिपुर गसु मसिगी प्रोग्राम असि हुमफाना पांथोनबा यामना कदा पदगी तंजादु लादना अमफाना बयान पुनबकी मतें लेजरी थागतजरी बोया निंथौजम हौजिंग असि नोमगी ओइबा आइ ngसागी पाव लौबिरसि ngasi oikiba ngasa ki pauda ICAR lampel party ki pepa paugi matung ina ngasi gi khwaidigi sakhiba Celsius degree 3.5 khwaidigi ingba Celsius degree 10.0 Nuksita yaw ising manil gisang ayukta sa da marpuni toy nungtilda sa da humpu oiki ngasi nong chukide Lushilapeda maroi bapau amuka na lobirasi Imphal City manung the traffic signal light kinbagi matanga chizinkiba committee report government lakhatkre thabak tagi potha praba chief engineer ahum yauna official nipan gi mathakta prima facie leiramba thengnare engineer ani suspend tawkre Manipur High Court Chief Minister and Biren ngasi CIS launch tawkre Amadi Council of Higher Secondary Education Manipur na loba class 12 की परीक्षा फल लाउथोकरे जादा हुंफुनिपान दशमिक निपान अमा पास तौरे ISTV na pizaba Manipuri पाव मतंग असले लोइजरे मिरेंग ताबिरबा सिंह वमुका नथुंजरे